Hello everyone, welcome back to my channel 7 Speed Manipur. Ngasi miyam gidamakta ano video amaga loinana purga luxury habi tare. Ado ngasi gi video se tai kai sunate yengaga khangani habi tare. Ado yengdringai da kai karigumba wahum kharaga habidi jikse jikan se kai gi scooter gi segment da habi tare. Yamna kai powerful loiba. Kai gi suppose kai gi 150 60 cc gi range da habi tare go. Size leba ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯇꯔꯁꯦ ꯃꯥꯔꯀꯦꯠꯇ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅꯁꯨ ꯐꯪꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯁꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯇꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯃꯍꯥꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯃꯍꯥꯒꯤ ꯑꯩꯈꯣꯏ ꯑꯦꯔꯣꯛꯁ 155 cc ꯒꯤ ꯁꯦꯒꯃꯦꯟꯗ ꯂꯩꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯇꯔꯅꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯦꯛꯁꯤ ꯇꯥꯏꯞꯀꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯇꯔ ꯀꯣ ꯑꯗꯨꯝꯕꯒꯤ ꯂꯨꯛꯁ ꯄꯥꯝꯃꯕ ꯑꯗꯒꯤ ꯌꯥꯝꯅ ꯈꯤꯇꯪ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯅꯣꯔꯃꯦꯜ ꯁ꯭ꯀꯨꯇꯔꯗꯒꯤ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯗꯤꯡ ꯀꯝꯐꯣꯔꯠ ꯑꯦꯟ ꯀꯟꯚꯤꯅꯤꯌꯦꯟꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯤꯇꯪ ꯄꯥꯝꯕꯤꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯌꯥꯃꯍꯥꯒꯤ 155 cc ꯒꯤ ꯑꯦꯔꯣꯛꯁ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯇꯔꯁꯦ ꯁꯤꯁꯨ ꯑꯗꯣꯝꯅ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏꯌꯦꯅ ꯑꯩ ꯍꯥꯏꯅꯤꯡꯉꯦꯀꯣ ꯑꯗꯣ ꯌꯦꯡꯁꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯀꯔꯝꯕꯅꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯗꯤꯇꯦꯜꯁ ꯚꯤꯗꯤꯑꯣ ꯍꯥꯏꯕ ꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯍꯦꯛ ꯁꯤꯗ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯐꯤꯆꯔꯅ ꯀꯔꯤꯅꯣ ꯀꯩ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏ ꯔꯥꯏꯗꯤꯡ ꯀꯝꯐꯣꯔꯠ ꯑꯦꯟ ꯀꯟꯚꯤꯅꯤꯌꯦꯟꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯁꯝꯂꯞꯄ ꯗꯤꯇꯦꯜꯁ ꯚꯤꯗꯤꯑꯣ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯌꯦꯡꯉꯁꯤꯀꯣ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯅ ꯀꯌꯥ ꯄꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯂꯣꯏꯅꯃꯛ ꯀꯚꯔ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯃꯍꯥꯒꯤ ꯁꯤꯒꯤ ꯁꯣꯔꯨꯝꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯐꯔ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯎꯁꯪꯒ ꯃꯔꯤ ꯂꯩꯅꯅ ꯄꯤꯕ ꯑꯗꯨꯝꯕ ꯑꯣꯐꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯀꯁꯇꯃꯔꯒꯤ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯦꯅꯤ ꯁ꯭ꯀꯨꯇꯔ ꯑꯣꯏꯕ ꯌꯥꯏ ꯕꯥꯏꯛ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯑꯗꯣꯝꯅ ꯑꯩꯈꯣꯏ ꯄꯔꯆꯦꯁ ꯇꯧꯕ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯀꯦꯁꯕꯦꯛꯀꯤ ꯑꯣꯏꯕ ꯑꯣꯐꯔ ꯑꯃ ꯁꯤꯒꯤ ꯁꯣꯔꯨꯝ ꯁꯥꯏꯠꯇꯒꯤ ꯄꯤꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯁꯤꯒꯤ ꯁꯣꯔꯨꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁ ꯂꯣꯏ ꯍꯥꯞꯆꯔꯕꯅꯦ ꯑꯗꯨꯗ ꯑꯗꯣꯝꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯅꯤꯡꯉꯒꯁꯨ ꯗꯤꯇꯦꯜꯁ ꯈꯪꯅꯤꯡꯉꯒꯁꯨ ꯅꯠꯇ꯭ꯔꯒ ꯂꯣꯟꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯒ ꯇꯥꯟꯅꯕꯤꯌꯨꯅ ꯑꯩ ꯍꯥꯏꯖꯔꯤꯀꯣ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤ ꯍꯧꯔꯁꯤꯀꯣ 오케이, 자, 비디오시 하우르시 거기 가리기 마기 룩시고 이 하나 좀 하페땅 거이나 잘라가 좀 영안잘게 이 하나보다 좀 비디오시 좀 거이나 셋배 영비기 좀 야오네고 영중에다 이 마기 프라이스 하베타레 프라이스 마디 냠 좀 강양오니 프라이스 이 하나 타이저게 프라이스 마세 거기 이 프라이스 엑소룸도 하이저레고 거기 1,58,950 스마이나 레기니고 ꯑꯗꯨꯝ ꯈꯔ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯔꯒ ꯑꯗꯨꯝ ꯈꯔꯗꯤ ꯍꯦꯜꯂꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏ ꯚꯦꯔꯤꯌꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯑꯅꯤꯗ ꯂꯩꯀꯣ ꯑꯦꯔꯣꯛꯁ 155 ꯍꯥꯏꯕ ꯑꯃꯅꯦ ꯑꯗ ꯑꯦꯔꯣꯛꯁ 155 VS ꯍꯥꯏꯕ ꯑꯃꯅꯦꯀꯣ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯗꯨ ꯁꯤꯁꯤꯅ ꯇꯣꯞ ꯃꯣꯗꯦꯜ ꯑꯣꯏꯗꯣꯏꯅꯦꯕꯀꯣ VSꯀꯤꯗꯣ ꯑꯗꯣ ꯄ꯭ꯔꯥꯏꯁ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯀꯟꯅ ꯈꯦꯠꯅꯗꯦ 3,000-4,000ꯒꯤ ꯆꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯋꯥꯏꯒꯤ ꯆꯥꯡꯗ ꯁꯨꯃꯥꯏꯅ ꯈꯦꯠꯅꯩ ꯑꯗꯣ ꯌꯦꯡꯁꯦ ꯍꯥꯏꯔꯤꯕ ꯁꯤꯒꯤ VSꯁꯤꯒꯤ ꯃꯥꯒꯤ ꯐꯤꯆꯔꯅ ꯀꯔꯤꯅꯣ ꯀꯩꯀꯩ ꯌꯥꯎꯏ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯀꯣ ꯀꯣꯏꯅ ꯆꯠꯄꯒꯤꯁꯦ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯞꯆꯔꯝꯒꯦ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤꯗꯨꯅꯤꯀꯣ ꯁꯨꯃꯥꯏꯅ ꯎꯕꯅꯤ ꯈꯤꯇꯪꯗꯤ ꯃꯝꯃꯦꯀꯣ ꯁꯣꯝ ꯁꯥꯏꯠꯁꯦ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯂꯨꯛꯁꯇꯨꯅꯤ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯩ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯂꯔ ꯑꯣꯞꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯀꯂꯔ ꯑꯣꯞꯁꯟꯁꯦ ꯃꯈꯜ 3ꯃꯨꯛꯀꯤ ꯆꯥꯡꯗ ꯁꯨꯃꯥꯏꯅ ꯐꯪꯉꯤꯀꯣ ꯑꯗꯩ ꯁꯤꯒꯤ VSꯀꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯅ ꯃꯈꯜꯁꯦ ꯀꯂꯔꯁꯦ ꯁꯤꯜꯚꯔꯒꯤꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨ ꯀꯂꯔ ꯑꯩꯈꯣꯏꯒꯤ ꯔꯦꯁꯤꯡ ꯕ꯭ꯂꯨ ꯍꯥꯏꯗꯣ ꯑꯗꯨꯒ ꯐꯪꯒꯅꯤꯀꯣ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯀꯂꯔꯁꯤꯡꯗꯣ ꯀꯂꯔ ꯀꯣꯝꯕꯤꯅꯦꯁꯟ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯆꯔꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯐꯥꯏꯕꯔ ꯃꯦꯠ ꯐꯤꯅꯤꯁꯇ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯥꯁ ꯍꯥꯏꯕ ꯇꯥꯔꯦ ꯒ꯭ꯂꯥꯁꯀꯤ ꯗꯤꯖꯥꯏꯟ ꯍꯥꯏꯇꯥꯔꯦ ꯐꯥꯏꯕꯔꯗꯀꯣ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯆꯔꯒ ꯂꯣꯏꯅꯅ ꯍꯥꯞꯄꯦꯕꯀꯣ ꯑꯗ ꯁꯤꯅ ꯕ꯭ꯂꯨ ꯀꯣꯔꯅ ꯁꯨꯃꯥꯏꯅ ꯊꯥꯔꯦ
ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯁꯤꯒꯤ LED ꯗꯀꯣ ꯂꯥꯏꯠꯁꯦ ꯁꯨꯃꯥꯏꯅ ꯑꯣꯐ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯁꯤ DRL ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯅ ꯑꯃꯨꯛ ꯁꯤꯁꯦꯀꯣ ꯑꯗꯨꯒ ꯁꯤ ꯃꯃꯥꯡꯒꯤ ꯐ꯭ꯔꯟꯠ ꯁꯨꯃꯥꯏꯅ ꯌꯦꯡꯕꯤꯕ ꯀꯥꯟꯗ ꯁꯤ ꯐꯥꯏꯕꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨ ꯁꯤ ꯑꯩꯈꯣꯏ ꯇꯦꯂꯦꯁꯀꯣꯄꯤꯛ ꯁꯁꯄꯦꯟꯁꯟꯗ ꯁꯨꯃꯥꯏꯅ ꯁꯦꯠꯑꯞꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯤꯗ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯌꯥꯃꯥꯍꯥꯒꯤ ꯑꯇꯣꯞꯄ ꯀꯩꯅꯣꯗꯗꯤ ꯍꯖꯥꯔꯠ ꯂꯥꯏꯠꯁꯦ ꯌꯥꯎꯗꯦꯕꯀꯣ ꯁꯤꯒꯤꯁꯤꯗ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯁꯤꯝꯄꯜ ꯑꯩꯈꯣꯏꯒꯤ ꯍꯦꯂꯣꯖꯦꯟꯗ ꯕꯜꯕꯇꯗꯤ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯁꯥꯏꯠ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔꯒꯤ ꯊꯕꯛꯁꯨ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗ ꯍꯖꯥꯔꯠ ꯂꯥꯏꯠꯇꯤ ꯑꯗꯨꯒ ꯁꯤ ꯃꯈꯥꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯒꯤ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯋꯤꯜꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯁꯦꯠꯀꯤ ꯇꯥꯌꯔꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯌꯔꯒꯤ ꯁꯥꯏꯖꯁꯤꯅ ꯇꯥꯌꯔꯒꯤ ꯁꯥꯏꯖꯁꯦ ꯁꯤ ꯂꯩꯔꯦ 110/80 14 ꯏꯟꯆꯇ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯌꯦꯡꯉꯨ ꯃꯥꯒꯤ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯇꯦꯂꯦꯁꯀꯣꯄꯤꯛ ꯁꯤꯁꯨ ꯒꯥꯔꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯒꯤ ꯎꯐꯨꯟ ꯋꯥꯏꯐꯨꯟꯗꯒꯤ ꯀꯩ ꯆꯪꯗꯅꯕ ꯈꯣꯠꯇꯅꯕꯀꯣ ꯐꯖꯅ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯁꯤꯒꯤ 3.5 mmꯒꯤ ꯗꯤꯛꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯥꯡꯗ ꯌꯥꯎꯔꯤꯁꯦꯀꯣ ꯑꯗꯨ ꯁꯤꯗ ꯗꯨꯋꯦꯜ ꯆꯦꯅꯦꯜ ABS ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯦꯐꯇꯤꯔꯣꯝꯗ ꯌꯦꯡꯕ ꯀꯥꯟꯗꯀꯣ ꯑꯗꯨꯒꯤ ꯑꯗꯨꯃ ꯂꯩꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤ ꯒꯣꯜꯗꯟ ꯀꯂꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯁꯤꯒꯤꯁꯨ ꯃꯌꯥꯝ ꯐꯖꯅ ꯌꯥꯎꯔꯦ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯃꯃꯥꯡꯒꯤ ꯇꯥꯌꯔꯁꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏ ꯁꯦꯐꯇꯤ ꯐꯤꯆꯔꯗ ꯁꯨꯃꯥꯏꯅ ABS ꯗꯕꯜ ꯀꯣ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯇ꯭ꯔꯦꯛꯁꯟ ꯀꯟꯇ꯭ꯔꯣꯜ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯇꯩꯗꯤ ꯌꯥꯎꯅꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯇ꯭ꯔꯦꯛꯁꯟ ꯀꯟꯇ꯭ꯔꯣꯜꯒꯤ ꯑꯗꯨꯃ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ VVAꯒꯤ ꯏꯟꯖꯤꯟꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯑꯦꯁꯤꯂꯔꯦꯠ ꯇꯧꯔ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯃꯣꯔ ꯄꯋꯥꯔꯐꯨꯜ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯁ ꯑꯃ ꯐꯪꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯃ ꯃꯉꯣꯟꯗ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯃꯦꯛꯁꯤ ꯁ꯭ꯀꯨꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯖꯁ ꯄ꯭ꯔꯣꯄꯔ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯇꯔ ꯑꯃꯒꯤ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯁꯤꯅ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯄꯔꯐꯣꯔꯃꯦꯟꯁ ꯄꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯄꯔꯐꯣꯔꯃꯦꯟꯁ ꯄꯥꯝꯕ ꯍꯦꯟꯅ ꯁ꯭ꯄꯣꯔꯇꯤ ꯑꯣꯏꯕ ꯄꯥꯝꯕ ꯑꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯒ ꯆꯨꯅꯕ ꯑꯩꯈꯣꯏꯒꯤ ꯕꯥꯏꯛꯀꯤ ꯍꯥꯏꯐꯦꯠꯁꯨ ꯗꯤꯖꯥꯏꯟꯁꯨ ꯂꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯀꯣꯝꯄꯤꯇꯤꯇꯤꯞ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯀꯣꯝꯄꯤꯇꯤꯇꯤꯞꯁꯦ ꯒꯥꯔꯤꯁꯦ ꯌꯥꯝ ꯀꯟꯅ ꯂꯩꯇ꯭ꯔꯤ ꯑꯦꯄ꯭ꯔꯤꯂꯥ SR ꯀꯣ ꯑꯗꯒꯤ SXR ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯍꯤꯔꯣꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩ ꯖꯨꯝ 165 ꯁꯨꯃꯥꯏꯅ ꯈꯔ ꯒꯥꯔꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯍꯧꯖꯤꯛ ꯁꯤꯗ ꯐꯪꯕ ꯍꯥꯏꯔꯒꯗꯤ 155 ꯁꯦꯒꯃꯦꯟꯗ ꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯦꯄ꯭ꯔꯤꯂꯥ SXR ꯀꯣ ꯁꯤ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯐꯪꯉꯦꯕꯀꯣ ꯑꯗꯣ ꯁꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯕꯥꯏꯛ ꯑꯃ ꯑꯣꯏ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯣ ꯁꯤꯗ ꯃꯥꯏ ꯐꯤꯆꯔꯁꯤꯡꯁꯦ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯐꯤꯆꯔ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯀꯣ ꯌꯦꯡꯁꯤꯀꯣ ꯀꯩꯀꯩ ꯌꯥꯎꯒꯦꯗꯣ ꯁꯤꯒꯤ ꯁꯥꯏꯠ ꯂꯣꯝꯗ ꯂꯥꯛꯄꯗ ꯁꯨꯃꯥꯏꯅ ꯒ꯭ꯂꯣꯁꯤ ꯐꯤꯅꯤꯁꯀ ꯂꯣꯏꯅꯅ ꯁꯨꯃꯥꯏꯅ VVA ꯚꯦꯔꯤꯑꯦꯕꯜ ꯕꯜꯕ ꯑꯦꯛꯆꯨꯌꯦꯁꯟ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯌꯥꯎꯔꯤ ꯚꯔꯖꯟ S ꯍꯥꯏꯕꯅꯤꯀꯣ ꯁꯤꯒꯤꯁꯤꯅ ꯌꯦꯡꯉꯣ ꯑꯗꯨꯒ 155 ꯂꯤꯀ꯭ꯋꯤꯠ ꯀꯨꯜ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯟꯖꯤꯟꯒꯤ ꯄꯋꯥꯔ ꯐꯤꯒꯔ ꯔꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤ 155 ccꯒꯤ ꯁꯦꯒꯃꯦꯟꯗ ꯂꯩꯕ ꯒꯥꯔꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯂꯤꯀ꯭ꯋꯤꯠ ꯀꯨꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯒꯥꯔꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯤꯃꯝ ꯄꯋꯥꯔꯁꯤ ꯑꯩꯈꯣꯏ 15 PS 5000 RPMꯗ ꯑꯗꯨꯒ ꯃꯥꯒꯤ ꯅ꯭ꯌꯨꯇꯟ ꯃꯤꯇꯔꯁꯤꯅ 13.9ꯅꯤꯀꯣ ꯑꯁꯨꯃꯥꯏꯅ ꯃꯥꯏ ꯏꯟꯖꯤꯟꯒꯤ ꯑꯥꯎꯠꯄꯨꯠꯁꯦ ꯁꯨꯃꯥꯏꯅ ꯐꯪꯒꯅꯤꯀꯣ ꯑꯗꯨꯝ ꯏꯟꯖꯤꯟꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯑꯗꯨꯝ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏ ꯕꯥꯏꯛꯀ ꯑꯗꯨꯝ ꯃꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯥꯏꯛ ꯊꯧꯅꯤꯡꯗꯕ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯤ ꯇꯥꯏꯞꯀꯤ ꯁ꯭ꯀꯨꯇꯔꯒꯨꯝꯕꯒꯤ ꯄꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯅꯤꯀꯣ ꯁꯤꯒꯤ ꯑꯣꯞꯁꯟꯁꯦ ꯑꯗꯣ ꯃꯥꯒꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯌꯦꯡꯕꯤꯌꯨ ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯗꯒꯤ ꯑꯦꯛꯖꯣꯁꯀꯤ ꯄꯥꯏꯞ ꯂꯩꯔꯤꯕ ꯀꯣ ꯃꯑꯣꯡꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯤꯗꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯄꯤꯂꯦꯟꯒꯤ ꯐꯨꯠ ꯄꯦꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯨ ꯑꯦꯂꯨꯃꯤꯅꯤꯌꯝꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯆꯔ ꯃꯆꯥ ꯌꯥꯝꯅ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯁꯣꯛ ꯑꯦꯕꯖꯣꯔꯕꯔꯁꯦ ꯁꯨꯃꯥꯏꯅ ꯇ꯭ꯋꯤꯟꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯦꯀꯣ ꯑꯅꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯁꯤ ꯔꯤꯐ꯭ꯂꯦꯛꯇꯔ ꯌꯥꯎꯖꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯐ꯭ꯂꯔꯁꯤ ꯌꯦꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯐꯥꯏꯕꯔ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯇꯥꯌꯔꯒꯤ ꯁꯥꯏꯖꯁꯤꯁꯦ 140/70 14 ꯏꯟꯆꯇꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯁꯤꯅ ꯃꯅꯤꯡꯒꯤ ꯂꯨꯛꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏ ꯁꯤꯝꯄꯜ ꯍꯦꯂꯣꯖꯦꯟꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯌꯦꯕꯀꯣ ꯑꯗꯨ ꯁꯤ ꯕꯦꯛ ꯂꯥꯏꯠꯁꯦ ꯑꯩꯈꯣꯏꯒꯤ LEDꯗ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯗ ꯑꯩꯈꯣꯏꯅ
ꯌꯦꯡꯕꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯗꯜ ꯇꯧꯒꯅꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯃꯅꯤꯡꯒꯤ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯁꯦ ꯀꯗꯥꯏꯗ ꯌꯥꯎꯒꯦ ꯍꯥꯏꯕꯁꯤ ꯁꯤꯗ ꯎꯕ ꯐꯪꯗꯦꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯈꯪꯕꯗꯤꯀꯣ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯁꯦ ꯁꯤꯗ ꯈꯨꯠ ꯄꯥꯏꯐꯝ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯅꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯋꯥꯔꯅꯤꯡ ꯁꯥꯏꯟ ꯑꯃ ꯗꯨ ꯅꯣꯠ ꯁ꯭ꯇꯦꯞ ꯍꯥꯏꯅ ꯁꯤꯗ ꯅꯦꯠꯄꯤꯒꯅꯣꯅ ꯍꯥꯏꯕꯀꯣ ꯑꯗꯨ ꯁꯤꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯑꯃꯨꯛ ꯐꯤꯆꯔ ꯑꯃꯅ ꯍꯥꯏꯔꯗꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯟꯖꯤꯟꯒꯤ ꯃꯥꯒꯤ ꯁꯥꯏꯠ ꯁ꯭ꯇꯦꯟꯁꯦ ꯏꯟꯖꯤꯟ ꯀꯠ ꯁ꯭ꯋꯤꯆ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯇꯣ ꯀꯠ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯦ ꯁ꯭ꯇꯥꯔꯠ ꯇꯧꯔꯀꯥꯟꯗ ꯁꯤꯁꯦ ꯇꯧꯔꯗꯤ ꯁ꯭ꯇꯥꯔꯠ ꯍꯧꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯒꯤ ꯐꯤꯆꯔ ꯁꯦꯐꯇꯤ ꯁꯤꯁꯨ ꯁꯦꯐꯇꯤ ꯐꯤꯆꯔꯗ ꯑꯃ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯑꯃꯃꯨꯛ ꯐꯤꯆꯔ ꯑꯃꯃꯨꯛ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯜ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞꯀꯤ ꯐꯤꯆꯔ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤꯗꯨꯃ ꯁꯤꯗ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯨꯋꯦꯜ ꯏꯀꯣꯅꯣꯃꯤꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛꯇ ꯀꯩꯗ ꯖꯥꯝ ꯑꯣꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯗ ꯑꯩꯈꯣꯏ ꯂꯦꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯊꯟꯇ ꯑꯣꯇꯣ ꯀꯠ ꯑꯣꯏꯖꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯂꯦꯇꯔ ꯑꯩꯈꯣꯏ ꯁ꯭ꯇꯥꯔꯠ ꯀꯩꯝ ꯇꯧꯗꯕꯤꯗ ꯁ꯭ꯂꯦꯇꯔ ꯈꯤꯇꯪ ꯑꯗꯨꯝ ꯔꯦꯞ ꯇꯧꯕ ꯀꯥꯟꯗ ꯃꯊꯟꯇ ꯑꯗꯨꯝ ꯁ꯭ꯇꯥꯔꯠ ꯑꯗꯨꯝ ꯍꯧꯔꯛꯄ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯃ ꯈꯨꯗꯣꯡꯆꯥꯕꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯃꯍꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯕ꯭ꯂꯨꯇꯨꯠ ꯀꯅꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯄꯤꯌꯦꯕ ꯑꯗꯣ ꯑꯩ ꯁꯤꯃꯨꯛ ꯁꯤꯒꯤꯁꯦ ꯃꯊꯪ ꯃꯊꯪ ꯍꯥꯡꯉꯒ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯁꯤꯒꯤꯁꯦ ꯑꯗꯩ ꯃꯥꯒꯤꯁꯦ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯥꯔꯠ ꯀꯤ ꯍꯥꯏꯕ ꯇꯥꯔꯦꯀோ ꯁ꯭ꯃꯥꯔꯠ ꯀꯤꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯃꯣꯏꯗ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯀꯤ ꯑꯅꯤ ꯑꯗꯨꯝ ꯁꯨꯒꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯍꯦꯛ ꯑꯩꯈꯣꯏ ꯀꯤꯁꯦ ꯑꯩꯈꯣꯏ ꯄꯤꯈꯥꯎꯗ ꯍꯥꯞꯄꯒ ꯈꯤꯇꯪ ꯍꯦꯛ ꯂꯥꯞꯊꯣꯛꯈꯤꯕ ꯀꯥꯟꯗ ꯃꯇꯣꯝꯗ ꯑꯗꯨꯝ ꯂꯣꯛ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯐꯪꯁꯟꯁꯦ ꯑꯝꯇ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯁꯤ ꯀꯤꯁꯤꯅ ꯍꯦꯛ ꯃꯅꯥꯛꯇ ꯄꯨꯁꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯀꯣ ꯑꯗꯣ ꯁꯤ ꯑꯩꯁꯨ ꯁꯤ ꯄꯨꯁꯜꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯐꯪꯁꯟꯁꯦ ꯇꯧꯕ ꯌꯥꯔꯅꯦꯕꯀꯣ ꯁꯤ ꯑꯣꯄꯟ ꯇꯧꯔꯁꯦꯕꯀꯣ ꯑꯁꯤꯒꯤꯁꯦ ꯅꯝꯒꯗꯕꯀꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔꯒꯤ ꯕꯇꯟ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤ ꯅꯝꯒꯗꯕ ꯍꯥꯟꯅꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯕꯤꯞꯀꯤ ꯁꯥꯎꯟ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯤꯗ ꯑꯣꯐ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯣꯄꯟ ꯇꯧꯔꯁꯦꯕꯀꯣ ꯑꯣꯄꯟ ꯇꯧꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯒꯥꯔꯤꯁꯦ ꯑꯣꯟ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯋꯥꯏꯠ ꯏꯟꯗꯤꯀꯦꯁꯟ ꯑꯩꯈꯣꯏ ꯃꯥꯔꯛ ꯑꯃ ꯂꯩꯁꯦ ꯁꯤ ꯃꯄꯥ ꯇꯥꯔꯀꯥꯟꯗ ꯁꯤꯒꯤ ꯐꯪꯁꯟꯁꯤꯡ ꯂꯣꯏ ꯃꯥꯏ ꯃꯄꯥ ꯂꯣꯏ ꯂꯩ ꯁꯤꯅ ꯑꯃꯨꯛ ꯑꯣꯟ ꯇꯧ ꯁꯤꯒꯤ ꯑꯃꯨꯛ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯗꯤꯖꯤꯇꯦꯜ ꯁꯤ ꯀꯩꯅꯣꯁꯤ ꯑꯣꯟ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯏꯒꯅꯤꯁꯟ ꯑꯣꯟ ꯇꯧꯒꯦ ꯍꯥꯏꯔꯒ ꯃꯥꯏ ꯁꯤꯒꯤ ꯏꯒꯅꯤꯁꯟ ꯊꯥꯔꯤꯁꯦ ꯁꯤꯒꯤꯁꯤꯗ ꯑꯃꯨꯛ ꯑꯣꯟ ꯂꯥꯛꯀꯗꯣꯏꯅꯦꯕ ꯁꯤꯗꯩꯗ ꯑꯗꯨꯝ ꯏꯒꯅꯤꯁꯟ ꯑꯣꯟ ꯇꯧ ꯌꯥꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯄꯤꯔꯤ ꯁꯤꯗꯩꯗ ꯄꯤꯔꯤꯁꯦ ꯁ꯭ꯄꯤꯠ ꯀꯤꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯀꯤꯂꯣꯃꯤꯇꯔ ꯔꯦꯟꯖ ꯀꯣ ꯁꯨꯃꯥꯏꯅ ꯄꯤꯔꯦ ꯑꯗꯒꯤ TCSꯀꯤꯀꯣ ꯑꯗꯒꯤ ꯁꯤꯅ ꯐꯨꯋꯦꯜꯒꯤ ꯃꯈꯥꯁꯤꯅꯀꯣ ꯑꯗꯨꯒ ꯑꯩꯁꯤ ꯇꯥꯏꯃꯤꯡ ꯀꯣ ꯁꯤꯗ ꯄꯤꯔꯤ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯁꯤꯗꯩꯗ ABSꯀꯤ ꯁꯤꯒꯅꯦꯜꯁꯨ ꯁꯤꯗ ꯄꯤꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜꯗ ꯃꯥꯏ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯃꯨꯛ ꯃꯥꯒꯤ ꯁꯤꯒꯤ ꯊꯥꯎ ꯍꯥꯞꯐꯝꯁꯦ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯤꯅ ꯑꯩꯈꯣꯏꯒꯤ 5.2 ꯂꯤꯇꯔ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯂꯦꯖ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯦꯌꯔ ꯍꯥꯏꯅ ꯄꯤꯕ ꯃꯥꯏꯂꯦꯖꯁꯦ 45 ꯀꯤꯂꯣꯃꯤꯇꯔ ꯄꯔ ꯂꯤꯇꯔꯒꯤ ꯆꯥꯡꯗ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯁꯤ ꯁꯤ ꯍꯥꯏꯐꯦꯠ ꯁꯤ ꯑꯣꯄꯔꯦꯇꯔ ꯁꯤꯗ ꯐꯨꯋꯦꯜ ꯊꯥꯔꯤꯁꯦ ꯁꯤꯁꯤꯗ ꯅꯝꯃꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯡꯗꯣꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤ E20 ꯉꯥꯁꯨ ꯊꯥꯔꯦ E20 ꯀꯩꯅꯣ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯩꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯠꯁꯦ ꯑꯃꯨꯛ ꯍꯥꯡꯒꯦꯗꯤ ꯁꯤꯠꯁꯤꯗ ꯑꯃꯨꯛ ꯅꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯁꯤꯠꯁꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯥꯡꯕ ꯌꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯥꯒꯤ ꯁꯤꯠꯀꯤ ꯃꯥꯒꯤ ꯕꯨꯠ ꯀꯦꯄꯥꯁꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯅꯨꯡꯒꯤ ꯁꯤ ꯌꯥꯝꯅ ꯃꯦꯁꯤꯞ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯑꯗ ꯑꯗꯣꯝꯒꯤ ꯐꯨꯜ ꯁꯥꯏꯖ ꯍꯦꯜꯃꯦꯠ ꯑꯗꯨꯝ ꯑꯆꯧꯕꯗꯣ ꯍꯥꯞꯄꯒ ꯑꯇꯣꯞꯄ ꯑꯗꯨꯝ ꯁ꯭ꯄꯦꯁ ꯈꯔ ꯑꯗꯨꯝ ꯂꯦꯝꯒꯅꯦꯕꯀꯣ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ 26 ꯂꯤꯇꯔꯒꯤ ꯃꯥꯒꯤ ꯕꯨꯠ ꯁ꯭ꯄꯦꯁ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦꯅ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯣ ꯁꯤꯅ ꯃꯥꯒꯤ ꯒꯥꯔꯤꯁꯤꯒꯤ ꯃꯥꯏ ꯕꯦꯇ꯭ꯔꯤ ꯑꯣꯏꯗꯣꯏꯅꯤꯀꯣ
ꯑꯩꯈꯣꯏ ꯒꯥꯔꯤꯁꯤꯒꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯁꯨꯃꯥꯏ ꯀꯟꯇ꯭ꯔꯣꯜꯁꯦ ꯁꯤꯗꯒꯤ ꯀꯅꯦꯛ ꯑꯩꯈꯣꯏꯒꯤ ꯌꯥꯃꯥꯍꯥꯒꯤ ꯑꯦꯞ ꯑꯃꯒ ꯇꯧꯔꯒ ꯐꯣꯟꯗ ꯀꯅꯦꯛ ꯇꯧꯕ ꯕꯦꯇ꯭ꯔꯤ ꯁꯤꯗꯒꯤ ꯁ꯭ꯀꯦꯟ ꯇꯧꯔꯒ ꯀꯅꯦꯛ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯐꯣꯔꯠꯇꯨꯃ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯝꯗ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯑꯩ ꯀꯥꯈꯠꯂꯒ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯝꯐꯣꯔꯠ ꯑꯦꯟ ꯀꯟꯚꯤꯅꯤꯌꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯊꯧꯗ꯭ꯔꯃꯛꯁꯨ ꯑꯩ ꯀꯥꯈꯠꯂꯒ ꯃꯌꯥꯝꯗ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯤꯗꯔ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯠꯁꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯟꯅꯗꯦꯗꯣ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯑꯣꯏꯅꯀꯣ ꯌꯥꯝ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯗ ꯑꯩꯁꯤ ꯐꯨꯜ ꯁ꯭ꯇꯦꯟ ꯇꯧꯔ ꯂꯩꯅꯤꯀꯣ ꯑꯗꯣ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯗꯥꯏꯃꯦꯟꯁꯟ ꯂꯣꯝꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁꯁꯦ ꯑꯩꯈꯣꯏ 145 ꯀꯣ ꯁꯤꯒꯤ ꯆꯥꯡ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯍꯥꯏꯠ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯠ ꯍꯥꯏꯠꯁꯤꯅ ꯑꯩꯈꯣꯏ 790 mm ꯒꯤ ꯆꯥꯡ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯁꯤꯀꯣ ꯑꯩ ꯀꯥꯈꯠꯂꯒ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦꯕꯀꯣ ꯑꯩꯒꯤ ꯐꯝꯕꯒꯤ ꯄꯣꯖꯔꯁꯦ ꯁꯤꯅꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯐꯨꯜ ꯐ꯭ꯂꯦꯠ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯒ꯭ꯔꯥꯎꯟꯗ ꯐꯖꯅ ꯇꯆ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯣ ꯑꯩꯒꯤ ꯍꯥꯏꯠꯁꯦ ꯑꯩꯈꯣꯏꯒꯤ 5.9 ꯁꯤꯒꯤ ꯆꯥꯡꯗ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯣ 5.5 ꯀꯣ 5.5 ꯐꯥꯎ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯨꯔꯥ ꯐꯨꯜ ꯐ꯭ꯂꯦꯠ ꯇꯥꯗ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯈꯣꯡꯗꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯕꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨꯝ ꯂꯩꯒꯅꯦꯅ ꯊꯥꯖꯩꯀꯣ ꯑꯗꯣ 5.789 ꯀꯣ ꯁꯤꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯏꯖꯤꯂꯤ ꯌꯥꯝ ꯂꯥꯏꯅ ꯀꯝꯐꯣꯔꯠ ꯖꯣꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯦꯅ ꯑꯩ ꯊꯥꯖꯩꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯨꯠ ꯔꯦꯁ ꯍꯥꯏꯕ ꯇꯥꯔꯦ ꯐꯨꯠ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯔ ꯕꯣꯠꯇ ꯈꯣꯡ ꯊꯝꯕꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯑꯗꯨꯝ ꯃꯅꯤꯡꯗ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯆꯠꯀꯦ ꯍꯥꯏꯔꯒꯁꯨ ꯌꯥꯕꯒꯤ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯥꯏꯒꯤ ꯄꯣꯔꯁꯟꯀꯣ ꯃꯥꯒꯤ ꯄꯣꯖꯤꯁꯟꯁꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯃꯑꯣꯡ ꯇꯥꯅ ꯑꯗꯒꯤ ꯈꯨꯠ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒ ꯁꯤꯒꯤ ꯑꯔꯥꯞꯄ ꯍꯦꯟꯗꯜꯒꯤꯁꯤ ꯑꯔꯥꯞꯄꯁꯨ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯝꯐꯔꯠ ꯑꯣꯏꯅ ꯊꯧꯕ ꯌꯥꯕꯒꯤ ꯑꯗꯨꯝ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯃꯨꯛꯇꯪ ꯂꯥꯛꯑꯒ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯒꯥꯔꯤꯁꯤ ꯑꯃꯨꯛꯇꯪꯗꯤ ꯇꯦꯁ ꯇꯧꯕꯤꯌꯨꯀꯣ ꯇꯦꯁ ꯔꯥꯏꯠꯀꯨꯝꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜꯂꯤ ꯆꯦꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯀꯝꯐꯔꯠ ꯑꯦꯟ ꯀꯟꯚꯤꯅꯤꯌꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯑꯗꯨꯝ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯒꯅꯦꯅ ꯑꯩ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯁꯤꯠꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯁꯤꯠꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ